ꯇꯨꯡꯒꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯄꯨꯕ ꯊꯥꯕ ꯉꯝꯃꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯣꯏꯔꯣ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯁꯤꯡꯅ ꯑꯣꯏꯔꯣ ꯃꯁꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯖꯨꯀꯦꯁꯟ ꯖꯣꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯇꯨꯡꯒꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯀꯗꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯂꯦꯟꯗꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯅꯤꯒ ꯁꯨꯞꯅ ꯀꯨꯟꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯅꯕꯁꯨ ꯒꯃꯦꯟꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯄꯤꯌꯨ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯒꯃꯦꯟ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯂꯩꯕꯤꯔꯤꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯏꯗꯨꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯑꯐꯕ ꯌꯨꯝꯕꯤꯔꯣꯟ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔ ꯑꯣꯏꯒꯗꯕ ꯑꯣꯖꯥꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯗꯦꯛ ꯑꯣꯏꯍꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯇꯨꯡꯒꯤꯗꯃꯛꯇ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛꯇ ꯏꯖꯨꯀꯦꯁꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐ꯭ꯔꯤ ꯑꯣꯏꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯪ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯌꯥꯝꯅ ꯑꯐꯕ ꯇꯨꯡ ꯀꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜꯗꯣ ꯃꯌꯥꯝꯗ ꯇꯧꯖꯔꯤ